Aku Yaosang koi bela tu, Yaosang koi ba. Good morning ma'am. Ngasi di matang kuirabe matungda wari ama hungdirage. Akhoi ka gi kachin masam das maina lai khara thai. Sisina akhoi bakuna thabane sisu pikru pikra lorpane yam chawre. Sino mapan gi view am leire. Sising lumi je moi mapan kaino da puna ni hospital puna neba. Hospital sen kai sa toino adul lemba wari ne lirak tuji. Sida firon hape, sida ising lere, tiffin lere. Ini telah masih. Why is mind over ne? Hujik si Yaosang manung ne, daw bu Yaosang kem taman de Handak sahi mi kan amta Yaosang celebrate tongning bo phau de. Yaosang gi numit ni second chu do. Adu numit ki ahing sineba. Sidai sineba. Ngai ra je ken lok yam khugalak manap se am churak ko. Tum musung ya dre hingje. Ahingje ngale tung gi dre yenge tum dre hek thambaga tum ka per mai dum taw le ung baro de gi mai horok poduna manga thar ko sai si doctor chatla se na ko je doctor chale. Sola aga nurse tu ne esidi angang gi soron bo ware sidi doctor am tai ko thugi gen torga nurse na mating pang bi doctor ko thupi re ba. Arga doctor na esidi keno tawre mathaba kut le khot le smai na moina khara hai re. Or the SPO to command to we do to we hang na nurse come on city hospital kudak te admit to na doctor na dum haire hadu dagi hojiki hospital da leire Handaki Yaosang di mathak dagi sarga dagi oina ising chaithare ba Hera nang na parbo nang na bro na bro Mom sao rồi nè, mom cha thu rồi, nang na bro ba, sao rồi, na ba phải ba sao rồi đó, Tan da sa ga. Tao khai mu ga rồi đó. Ana ba sim ba ni nang ja. How bro. Hujik doctor unare. Hello. Nong amaga lai thago ay ngasai gi makhon mo stethoscope da torga dit makhon ta adre have ado keno da
ꯑꯦꯛꯁ ꯔꯦ ꯂꯧꯕꯗꯨꯗ ꯎꯏ ꯍꯥꯏꯕ ꯑꯗꯨꯅ ꯅꯤꯃꯣꯅꯤꯌꯥ ꯇꯥꯕ ꯌꯥꯕꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯂꯩ ꯑꯗꯨꯅ 48 hours ꯑꯣꯕꯖꯔꯞ ꯇꯧꯈꯤꯁꯦꯅ ꯍꯌꯦꯡꯐꯥꯎ ꯂꯩꯔꯣ ꯍꯥꯏ ꯃꯃꯤꯒ ꯄꯥꯕꯨꯡꯒꯅ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯂꯩꯍꯧꯔꯦꯗꯅ ꯑꯗꯨꯒ ꯃꯃꯥꯅ ꯉꯥꯏꯔꯛꯑꯒ ꯇꯧꯔꯒ ꯑꯗꯨ ꯃꯣꯏ ꯑꯅꯤꯒꯤ ꯌꯥꯝ ꯈ꯭ꯋꯥꯏ ꯐꯕ ꯑꯃꯀꯣ ꯑꯅꯤꯃꯛ ꯅꯤꯡꯉꯥꯏ ꯀꯅꯥꯝ ꯇꯧꯗꯦꯕ ꯑꯁꯣꯝꯗꯁꯨ ꯄꯄꯥ ꯑꯗꯨꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯦ ꯉꯥꯏꯔꯥꯁꯨ ꯑꯗꯩꯗꯤ ꯆꯤꯡꯈꯩꯉꯥꯟꯕꯤꯁꯨ ꯌꯨꯝꯗ ꯃꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯀꯩꯝ ꯇꯧꯗꯦꯕ ꯑꯩꯅ ꯌꯨꯝꯗꯩ ꯊꯣꯛꯂꯛꯑꯝꯗꯥꯏꯁꯤꯗ ꯆꯤꯡꯈꯩꯉꯥꯟꯕꯤꯗ ꯍꯥꯏꯕ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯀꯩꯅꯣ ꯑꯦꯒꯥꯕꯣꯛꯀ ꯇꯧꯔꯒ ꯍꯧꯕꯤ ꯆꯥꯔꯝꯃꯨꯀꯣꯅ ꯍꯥꯏꯕ ꯑꯗꯨꯃ ꯍꯣꯏ ꯆꯥꯒꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯩ ꯃꯃꯥ ꯍꯜꯂꯛꯑꯒ ꯃꯃꯥꯒ ꯆꯥꯒꯦ ꯑꯃ ꯍꯥꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯂꯥꯛꯑꯦ ꯇꯨ ꯌꯥꯎꯁꯪꯒꯤ ꯀꯣꯏꯕ ꯀꯥ ꯑꯅꯧꯕ ꯑꯃꯗ ꯍꯣꯡꯇꯣꯔꯛꯑꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯀꯦꯁꯟ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯗꯣꯏꯅꯦ ꯉꯁꯤꯒ ꯆꯣꯠꯇꯅ ꯈꯤꯇꯪꯈꯛꯅꯤ ꯑꯩꯈꯣꯏ ꯁꯤ ꯊꯣꯡꯅꯥꯎ ꯂꯩꯔꯦ ꯁꯤꯗꯩ ꯊꯣꯡꯅꯥꯎꯒꯤ ꯚ꯭ꯌꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯕꯣꯔꯗ ꯌꯥꯎꯔꯦ ꯌꯥꯝ ꯐꯔꯦ ꯍꯥꯟꯅꯒꯤꯗꯨꯗꯗꯤꯀꯣ ꯄꯦꯔꯦꯟꯁ ꯑꯃꯗ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯦꯕ ꯑꯗꯨꯁꯨ ꯅꯨꯄꯥ ꯂꯩꯕ ꯌꯥꯗꯕ ꯅꯨꯄꯤ ꯈꯛꯇꯪ ꯂꯩꯕ ꯌꯥꯕ ꯁꯤꯗꯅ ꯄꯦꯔꯦꯟꯁ ꯑꯅꯤꯃꯛ ꯂꯩꯕ ꯌꯥꯏꯑꯕꯀꯣ ꯁꯤꯅ ꯐꯔꯦ ꯉꯁꯤꯅꯗꯤ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯥꯏ ꯅ꯭ꯌꯨꯃꯣꯅꯤꯌꯥꯒꯤ ꯁꯤꯝꯇꯝꯁ ꯃꯆꯥ ꯑꯃ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯗꯨꯒꯤ ꯀꯩꯒꯨꯝꯕ ꯐꯤꯚꯔ ꯂꯥꯛꯑꯒꯗꯤ ꯇꯦꯁ ꯑꯃꯒ ꯇꯧꯈꯤꯅꯤ ꯐꯤꯚꯔ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯍꯜꯂꯣ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦ ꯃꯁꯤꯅꯤ ꯑꯞꯗꯦꯠ ꯍꯥꯏꯕꯨ ꯂꯣꯏꯔꯦ ꯌꯥꯎꯁꯪ ꯂꯣꯏꯔꯦ ꯁꯤꯗ ꯕꯥꯠꯔꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯦ ꯌꯥꯝ ꯅꯥꯜꯂꯦ ꯃꯐꯝꯗꯤ ꯌꯥꯝ ꯅꯥꯜꯂꯦ ꯃꯈꯥꯁꯨ ꯑꯗꯨꯝ ꯅꯥꯜꯂꯤꯗ ꯅꯣꯡꯃ ꯈꯛꯇꯪ ꯂꯩꯒꯗꯧ ꯃꯥꯟꯕꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯇꯧꯔꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦ ꯉꯔꯥꯡꯗꯤ ꯑꯕꯦꯝꯃꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯂꯩꯌꯦꯕ ꯑꯗꯣ ꯑꯕꯦꯝꯃ ꯀꯩꯅꯣ ꯆꯤꯡꯂꯦꯝꯕꯤꯁꯨ ꯅꯥꯕ ꯉꯥꯏꯔꯥꯁꯨ ꯅꯥꯕ ꯑꯣꯏꯕꯅꯤꯅꯀꯣ ꯑꯕꯦꯝꯃꯗꯣ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯍꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤꯁꯨ ꯅꯥꯕꯩꯁꯦ ꯍꯤꯞꯄ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯀꯟꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯀꯦꯁꯟꯗꯣ ꯍꯧꯖꯤꯛ 1 day 2 dayꯒꯤꯅꯤ ꯈꯜꯂꯝꯕꯅꯦ ꯍꯧꯖꯤꯛꯇꯤ 4-5 days ꯁꯨꯗꯣꯔꯦ ꯃꯥꯏꯁꯦ ꯅ꯭ꯌꯨꯃꯣꯅꯤꯌꯥꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯈꯦꯕꯗꯣ ꯑꯗꯨ ꯐꯠꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯦꯗꯤꯀꯦꯁꯟ ꯀꯩꯀꯥ ꯇꯧꯔꯤꯉꯩꯗꯣ ꯑꯗꯨꯗ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯁꯦꯅ ꯍꯥꯏꯌꯦ ꯃꯣꯏꯅ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩꯊꯕ ꯇꯥꯔꯦ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗ ꯗꯣꯛꯇꯔ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯝꯇꯪꯒ ꯍꯪꯈꯤꯅꯤ ꯍꯤꯗꯥꯛ ꯄꯤꯕ ꯈꯣꯠꯄꯗꯣ ꯌꯨꯝꯗ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯍꯜꯂꯅꯤ ꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯐꯤꯁꯅꯦ ꯍꯧꯖꯤꯛꯁꯤꯗ ꯃꯣꯏꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯂꯦꯞꯇꯣꯞꯁꯦ ꯆꯥꯔꯖ ꯇꯧꯔꯒ ꯁꯤꯗ ꯊꯕꯛ ꯇꯧꯔꯤ